ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯇ꯭ꯔꯦꯗꯔꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯖꯕ ꯇꯣꯄꯤꯛꯅꯤ꯫ ꯍꯟꯗꯛ ꯂꯥꯛꯏꯕ ꯃꯦꯒꯤ ꯇꯥꯡ 19 ꯅꯨꯃꯤꯠ ꯑꯁꯤ ꯁꯇꯔꯗꯦꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯇ꯭ꯔꯦꯗꯔꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯑꯦꯜ ꯇ꯭ꯔꯦꯗꯤꯡ ꯗꯦ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯥꯔꯀꯦꯠ ꯂꯩꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯛꯁꯟ 2 ꯊꯣꯛꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯛꯁꯟꯁꯤꯡ ꯑꯁꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7:35ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 10 ꯐꯥꯎ ꯑꯁꯤꯅ ꯐꯥꯁꯠ ꯁꯦꯛꯁꯟ ꯀꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯐꯥꯎꯗ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯁꯦꯛꯁꯟ ꯑꯁꯤꯅ ꯄꯨꯡ 11:45ꯗ ꯃꯥꯔꯀꯦꯠ ꯍꯥꯡꯒꯅꯤ꯫ ꯃꯁꯤꯅ ꯄꯨꯡ 12:40ꯗ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯛꯁꯟ 2 ꯊꯣꯛꯅ ꯊꯝꯃꯤꯕ ꯑꯁꯤꯗ ꯃꯥꯔꯀꯦꯠ ꯁꯥꯟꯅꯅꯤꯡꯕ ꯑꯃꯗꯤ ꯃꯥꯔꯀꯦꯠꯄꯨ ꯈꯣꯏꯗꯥꯖꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯌꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ꯫